Chayol amarom akanba laanbung oiraga lakkhiba Sugnu amasung Churachandpur District Lailoiphai Amadi Dongyang ngarang ayuk tagi state amasung central ge Apunba security force na combing operation Chathaba Houkhre operation adugi matangda press na fangba paw man hai combing operation adu Sugnu gi tongan ba Mapham singda ngarang ayuk pung 9 kunrom tarakpa adwaidagi DIG range to intelligence jogesandra haubizamna luchingduna Kakching District ki SP TH Bikramjit, Additional SP Singh, Commando Personnel Yauna, BSF ki Sama Kuntrataruk Suba Battalion ki Personnel Single Loinana, Chathakibane. Operation Nadu that Thoidokpa Mapham Punamadi Kutsu Kulaina Chingba, Fagat Padi Laite Haide. Nakalamarom da Churachandpur District ki Lailoiphai Amadi Dongyang ki Mapham Singh da so, Chap Manaba Pungpham da CRPF, BSF, ITBP Amadi, Churachandpur District Police ki Apunba team man operation chathakhi. Police tagi fangba paw magi matung innade Lailoiphai Amadi Dongyang ki Mapham singda kuki Lailoiphai singna leirambani haiba Mapham kaya combined force na area domination tawbugi thabak akanba mongda makha chathari hairi. Aikhoigi pawmina Kakching District Police ki SP TH Bikramjit ka paw faunabda combined operation asi makhatana matam khara adumag Mapham sing asida leiduna chathakigane operation asi hek haukibadagi nakalani gi marakta nongmai kapnabagi thabak lepkhre haujik fawbagi oinadi tangdu leitaba fibamda leidi haiba wafam phungdorakhe haide nakalapromda koki Lailoiphai singna su Sugnu tamna chatharakhiba attack sing haukiba pung kunmari gi mamangda nongmai round khara kablakkhrabasu Hanagi matawgumna akanba mongda khutthoknaba adumakti natre haina press na fangba atopa pawa manasu makha tarakle